Leingakki Loishangsingna Aranba State Emblem Sijinnari Leingakna Mityeng Changbagi Mathou Tarakli Manipur Leingakki Makhada Leriba Tongan Loishangsingna State Emblem Oriba Kanglasa Logo asi Sijinnaba Matamda Aranba Mawongda Sijinnabagi Thogdoksing Tattana Thokle Adubu Masi Kanagumba Matana Thawaina Lawdabagum Tawre Leingakki Loishangsingna Thauramsing Pangthokpagi Paukotse Namba Natraga Loishangsing Aduna Tawkiba Thabaksingi Achievement Namba Miyamda Yahungadaba Liplet Sing Namba Thauramge Backdrop na Chingba Namba Yauna Tongan ba Hiram Singda Che Chang Namba da Aranba State Emblem Sijinnaba Thengnari Manipurgi State Emblem Oriba Kanglasa logo asi tongan ba department singna Internet tagi lauthoklaga apam ba mawongda Sijinnabagi mahutta Leingakki department singna Sijinnagadaba chapchaba logo ki masak ama lepthoklaga uniform oiba State Emblem amadi thamba chumgani hainarakle Leingakna chapchaba State Emblem gi masak ama lepthoktaba sina department kharadi mawong malaga loiri haibagi mawongda logo adu achumbani aranbani khangdana internet tagi lauthoklaga hektamak sijinnaba sina haugalakliba tunggi mirolbu lana lamjingnabagi maram ama ohellei haujik internet ta phangliba State Emblem Kanglasa gi logo asi makhal ahum thokna thengnai mathakta Kanglasa yeklaga makhada mitei mayekna Kanglasa kalso Kolasa thaba logo sing asi internet ta yauduna leire luribadi Leingakki official singna masigi achum aran yengdana internet tagi hektamak manaba logo ama lautharaga department ki official website ta sijinnaba simag miyambu lana lamjingnabagi machak ama ohengani hainarakle haujik department kharagi official website ta Aranba State Emblem gi logo asi sijinnari khudam oina department kharadang panba tarabada Art and Culture Department, Consumer Affairs, Food and Public Distribution, Public Health Engineering Department na chingba official website ta Kolasa thaba logo sijinnari Manipur Leingakki Forest Department amadi Employment Exchange ki official website ta kalso haina iba State Emblem gi Aranba logo sing haujik su sijinnaba thengnari masida natana Manipur Leingakki tongan ba department na matamatam gi puthokpa booklet sing scheme sing gi maramda miyamda khanganaba puthokpa leaflet sing flyer na singba namba matamda internet tagi logo sing asi lautharaga hektamak madu namliba press na hablakpada ayaba pibagi mahutta ningthina yengsenduna achumba logo adu tamak habanbagi tangai phadaba lei Aranba logo sijinnarapagi haurakpa masi internet na oibana Leingakna masida Mityeng changduna Aranba logo sing asi muthat hananaba khongthang ama laukhatpaga loinana achumba logo adu khaktamak upload ta honaba thabak laukhatpa matam oire hainarakle High Court ki yathang indre sekmaida excavator sijinnaduna nunglaingoi pekle Imphal Turel gi ising sijinnaba kinare Manipur gi tampak lamsingda maruoina Imphal East amadi Imphal West ke mafam singda leiba water supply scheme singi maruoiba ising laufam oriba Imphal Turel gi sekmai Kanglatombe area da logi wangbada excavator na chingba sijinnaduna nunglaingoi pekpadagi Turel asigi ising gi phibam ka hena mosillatuna thakna chana ba hiramda sijinnaba kinare haukiba chayol khara asida Turel asigi isingi phibam angakpa phangna mosilakliba asiga mari leinana pausi asina thijinbada sekmai gi area da paktaknana excavator phawba sijinnaduna nunglaingoi pekpa thengnarakibani haukiba kumja 2020 dasu haujik thengnariba asigumna excavator sijinnaduna nunglaingoi peklambagi matangda pausi asina report tawkhibadagi Leingakki mari leinaba singna Mityeng changduna matam khara nunglaingoi pekpagi thabak asi thingjinkiba leikhrbani lamdam asigi Turel singda excavator na chingba achauba machine sing sijinnaduna nunglaingoi pekpagi thabak chatharaktuna Turel singi mahausagi oiba khalda chauna akaiba pirakpadagi Manipur High Court na order ama thoktuna lona yadaba mawongda amadi license yaudaba mafam singdagi nunglaingoi pekpagi thabak thingjinkiba leikhrbani order adugi mayokta thabak tawramba singbusu faduna action lakhotkhiba leirabani Thobal Turel gi oina su High Court ki athingba se laikhibadagi mamang sahida matam khara nunglaingoi pekpa tokluraba matungda haujik amuk lockdown gi khudong chaba lawduna achauba machine sing sijinnaduna makha tana nunglaingoi pekpagi thabak chatharakle haujik phawbagi oina Manipur Leingakna ayaba piduna chalairiba nung amasung laingoi gi query ase mafam manga khaktadani mafam manga asi nataba state asigi atai mafam singda nunglaingoi pekpagi thabak athingba thamlibane ayaba piriba mafam manga asigi oina su ngangna chatkadaba chatna kanglon kaya leiri loinana mafam sing asida excavator na chingba machine sing sijinnabada athingba thamlibane lamdam asida query chalaibada Leingakna ayaba piriba mafam sing adudi Imphal West District ke
Laikin Thavida hectare 3.5 pak chauba quarry ama awang Posangbamda hectare 5 pak chauba quarry ama Kaksing district ki oina Serau the hectare 19.4 chauba quarry Serau bazar da hectare ama chauba quarry ama amasung Aimon Khulen gi hectare ama pak chauba mafam sing asini adum oina maglamdam asigi tongan ba Turel singda senjau paiba amadi matik mayai leiba mioi kayana excavator amadi achouba machine sing sijinnaduna nung laingoi pekpagi thabak chathanari Indiana naga wathok ki waroisin purakna bahona de India government na naga wathok asigi waroisin athuba matamda purakna ba honabagi mahutta naga singi tongan ba flag amadi constitution ki matangda yetuna naga singi apun basaktam thugaina ba honaduna lei haina IM na maral sirakle NSCN IM na thadorok pacherol amada hai India government na naga miyam gi yaifanaba honabagi mahutta haukiba chahi hompuro masida naga singi puwari amadi phangpham thokpa haksing khongaw naduna lakle wathok asina mapung phana chawkhulaklaba matamda naga wathok asigi waroisin purakpagi mingda naga singbu tokhai tahanaba honaduna lakle haujikti India gi asigumba launam lang asida NSCN IM na thugodaba natte naga singbu Indiana moithem tawduna political commitment kaya piduna mamangai gi matawgumna apang basina bahona re Indonaga political issue asida lariba aron athupum namak IM na mayek sengna khangi mamangai gi matamda Indiana tawramba thabak thauram sing aduna ngasi su naga singda awaba chaitheng pire naga singi oiba tokhaiba flag amadi constitution gi matangda NSCN IM gi chapsaba phirep lengdana leire phiral amadi constitution gi wafam ase kaidawnungda Mantik na ba yaba wapam oide Masina naga singi top pasakta madu malemda masak takadori bani haide Scheduled Tribe Demand Committee na kaubada laingak pairiba BJP gi mihut lakhidre Manipur gi yellow purup ama oiriba mitai bu India gi ST list salhanduna constitution gi ngaklo phanghanna na ba sangsilagi ba khongjang asigi matangda Scheduled Tribe Demand Committee Manipur ST DCM ga Manipur da lariba tongan ba political party singi mihut singa tha asigi taraga humdoida State Guest House ki conference hall da unaduna wa khanakhrei interaction adugi damak mangjongna BJP Congress NPP CPI CPM NPF MPP gi faction ani RPI athawale amasung atay party taraga nithoi ge United Front na chingbada invitation pi ki Congress NPP RPI athawale amadi party taraga nithoi ge United Front ki mihut ahom session da saruk yaba lakhi laibak thibadi center amasung Manipur government pairiba national party ama odiba BJP gi mihut lakhi de haire nat ki sanabi kayaga loinana kwak tanbagi thoram pangthokhrei laibak ningthogi masinama oina Uttara Sanglen sana konung da sinduna nat ki sanabi amata kaihandana ngarang kwak tanbagi thoram pangthokhrei Amur Falcon irang amasung Suilon Manipur yawraklaga nei haukiba kumja 2019 da Wildlife Institute of India WII amadi Tamenglong Forest Division kusam naduna satellite radio tracking tawkiba irang amasung Suilon haina mingthon kiba Amur Falcon uchek ani adu mathangi numit nini humni gi manungda Manipur yawraklagani haire Union Home Minister Amit Shah Imphal da lakadawre Union Home Minister Amit Shah mathangi chayol da Leingakki oiba khongset amada Imphal da lakadawre mahaki khongset asigi damak Imphal City make semba yauna sem sabagi thabak sing Sathanaba mari lainaba Loishangsingna thauda sinakhrei Aroibada tabiriba pumnamakpu thagatsari